kukising na taliba separate administration phangna bahotnabada manipur gi governor na achauba thodang laubiyo haina kuki lupsing na taksinkhre manipur gi anauba governor Lakshman Pradas Acharya governor gi charge tawkhraba matungda mahaki ahanba khungchat oina Churchampur da ngasi ayuk pung 10 da thunglaba matung district asigi DC office da har ghar tiranga gi campaign hawdokduna bike rally ama flag off tawkhre loinana Churchampur district ta lariba tongan ba kuki lupsing zomi council zomi students federation kuki NP amadi mar inpui gi leader singa unaduna wari sanakhre governor ga unaduna wari sanabadu da kuki lupsing asina manipur dagi kuki gi oiba tokhaiba separate administration ama taliba si fangnaba governor na asauba thodang labiyo haina sutaksin khre haidi governor na royal riders ki bike rally adusu Churchampur DC office dagi lamtharba matung Payar Salmon Yoraba Matung, DC office da amuk halaki. Governor na Kuki Christian Church KCC da hangdiba relief camp da satuna. Mapamadu da lairiba IDP singa unaduna wari sanaki. Loinana IDP sing na thengnariba awaba madi. Makoi gi yumda haningba madi mausagi punsi da hanjal haningbagi. Paudam kayasu governor da thamki. Governor Lakshman Pradas Acharya na su state asida santi athuba matamda hanjalakna ba Manipur lengak amadi Bharat lengak na honariba singa du paudam ki hairi masigi matungda Zomi Council Zomi Students Federation ZSF Kuki NP amadi mar inpui gi leader singa su DC office ta unaduna wari sanabadu da leader singna haujik mafam asigi mahairoi singna thengnari ba awaba sing tamladuna makoina taliba separate administration asi fanganana ba hotnabada governor na asauba role yo haina taksin ki khongchada du da Churchampur da khundariba mar zomi kuki proof ahum gi leader singna governor da nat ki oiba sal fi sing kudol tamki loinana governor na makoina thengnariba awaba sing amadi relief camp da sangjafam lauduna leiriba miyoi singbu mausagi punsida hanjil halakna ba manipur lenga ki thaupu ba singa wari sanaduna thabak oina pangthokna ba honagani haina su thajaba pikhi masigi matungda governor na Churchampur medical college ki mahairoi singa unaduna wari sanakhi wari sanarabadu da mahairoi singna governor da memorandum amasu pisinki memorandum adu da medical gi mahairoi singna thengnariba awaba awat apa amadi makhoi academic calendar da saitheng piriba amadi administrative ki chay naba lariba sing phongdokhi hairi ngasi manipur da district boundary gi matang da nungaitaba kaya ama thorakli leisio kaising ngasi 12 suba assembly session gi 3 suba budget session gi aroiba numita phungyar kendra gi MLA na calling attention motion pukhaladuna British na ahanbada single administration gi makada subdivision khaidoklaga lengak lambadagi district mathang khaidokpa horakpadagi district boundary gi matangda nungaitaba kaya thorakli haina house ta thamkhre mahakna makha tana thamkhibadi Sadar Hills district semnaba hotnarakpadagi kanglupki irang fawba thokpa yawkhre lamgi isu oibana ngasi fawbada warosin purakpa ngamdaba yawri nauna semliba district sing nauna boundary semdoklaga administrative convenience oinaba semdokpa natraga yetnaba kaya leina nauna hapkhraba district muthatpagi thabak paikhatnaba house ki leader su oriba chief minister gi pukning singsinki calling attention asigi paukhum piraduna house ki leader su oriba chief minister N Birena house ta thamkhibadi district sembagi mingda administrative convince ki ni harbasu district line da base tawraga semlambagi khudam kaya ama leire Puruk kharabu majority ohelaga mikhalgi khudong chaba launaba hotnare district boundary sing semdoknaba house member khudimak amadi civil society organization singa faminaraga semdoksi haiba wafam thamki CM na makha tana calling attention asigi paukhum piraduna makha takhibadi anauba district semlibasi administrative convince ki ni haragasu political convince oinaba district sembagi khudam phangle nauna semdokpa mathau tare hainasu chief minister na makha takhi